ngasi numida wairam phongkiba toan Manipuri sifongsingi amasum thokiba thawdo wathoksingdagi maru oiba I pausing khongasaraga Manipur top channel gi maikedi mayamna thamjigi ahanbada IRB gi recruitment gi process loisindabana candidate singi pukning wakhal ningba kainare sanglabisai o masai khogi result sibu karamba matamda lauthokpiduino haina wana ngaiduna laksababu paliba government asina karisu tasin usinadana youths kayagi punsi sibu mamal laitana ubibagum tarasuba masum taramathoi suba IRB recruitment process loisindaba si yamlaba candidate kayagi punsida ningana hale kayarak hana haijanon jabada tabidraba government ki mafamda aroiboina jesina wafam khara khudakta thabakta onthokpiraknaba thamkhre All Manipur Hills Area 10 and 11 IRB candidate 2019 gi maikedi press thokpa sirolamana makhatana hai Baiba boys loiduna laikraba rifleman candidate lising taruka satret ka yangkhai gi final result khudakta lauthokadabani amadi hauji english ngani ga taragu humdoi police constable male gi training thajinana ba tawriba sida tara suba amasum taramathoi suba IRB rifleman candidate singsu suksoi soidana yohangadabani haidi loinana written exam da my park tuna laikraba samriga taraga manga zamandar candidate singi by babos notice kudakta thoktuna process makha chathagadabani JC na mathakta thamjariba wafam asi athuba matamda government na thabakto onthokbiduna candidate singi zenin oiba issue asi loisinbiu maduna taduna aikhoibu force sijinaraga themnaba honarabadi masa matomta suicide tawbigi decision fawbu lawba yawnare candidate kyagi mathakta loinana depression leibusu yawre loinana aikhoigi khongjang asi candidate singi apamba fangdriba fawba handokloi aroibada nungsijaraba manipur gi tuan community singda laibiriba aikhoigi ahlaman marup mapang amadi CAO maira paibi ima singda candidate oidiba nasa singna khut londuna khurumduna haijari aikhoigi punsi bukanbiyu asuk sanglaba sai ahumbu recruitment process luisindana thambibasi khangba ngamlaktaduna ngasigi decision asi lorakpani masida miyam pumana aikhoibu support tabiyu haina sufungdorakli atien mapaw munamu amukona lamgi wahauda khatna sainaba thokpa yaba thabaksing amu hana tawidanaba appeal torakli ngarang November 13 da singkham da thokiba thawdo adu yamna thoaningdaba thawdo amani haina All Manipur United Club Organization amukona lawi haina organization asigi maikedi thokpa serol amana fungdorakli serol aduna makhatana hai mafam asigi akoibeda tariba kabui amadi maitai pangal isin inaw singi marakta lamgi wahaudagi khatna sainagadaba wafam ama sai kharagi mamangdagi leirakle haiba amukona maikai anidagi sabirapu waridagi khangjare wafam asi nakal ani amadi mari leinaba department ga ningthina wakhal taminaduna asum aran khangna tawpham thokpasing adu tawbinaba amukogi maikedi haijari Manipur gi lamgi ayamba magi area khangnaba honabada khatna chainaba kaya tatana tholakli laikai maselgi khul maselgi kanglup maselgi amadi yumthangnaba singi sayenaba kaya sulairi masi khudingmak mari leinaba department gi ithaudangni Manipur gi mafam khudimak lamgi sayenaba adumak leiba malibasi mari leinaba authority na athubada lusinana ba honaba mathautai haina supali Makasa tharak poina ngasi state si goiriba COVID-19 update mayamna thamjage ngasi state si goiriba positivity rate si 2.9% lairi apun boina ngasi miyoi yangkhai gi manga nauna COVID-19 positive oiba thengnarakre miyoi amana COVID-19 positive oiduna laikhidre haina claim tawri apun boina miyoi lising amaga samapan ga sumnagi tarena ngasi COVID-19 test tawkhre ngasi COVID-19 positive oiba thengnarakhraba miyoi yangkhai gi manga si ani mana Bisnupurdagi ni Sandel dagi ama Susampurdagi ani Imphal East dagi taragani pan Imphal West dagi kungamanga Kamjong dagi ama Senapati dagi ahum Thaubal dagi ama Ukhul dagi ani puna miyoi yangkhai ga manga report tawri ngasi miyoi ama COVID-19 positive oiduna laikhidraba sina Imphal West dagi ni haina su claim tawri Makhasa tharak poina to papaw khrana Manipurda LPG purakna ba pipeline ani athupa matamda tinglaklagani minister Manipura LPG purakna ba pipeline ani athupa matamna tinglaklagani haina minister en berena phongdokre wafam asing asi Manipur Sarkar gi Department of Skill Labor Employment and
entrepreneursingna sinduna hotel Imphalgi Sangai Hall pangthokpa e-shram card yenthokpagi thoramda Chief Minister na phongdokhibane. Chief Minister na makha taraduna Manipur gi National Highway ani asida LPG gari da puraklaga Manipur miyamda LPG fanganana bo honabada khudong sadaba kaya mayoknari basi Union Minister amadi IOC gi official singda taksin badagi Manipur da pipeline asi yohonana ba ayaba pirakle haina pausina pali tentangna atopa pausi madana sumna phongli IRB recruitment process luisindabagi mayokta JSina khongjang changsingadawri haibasida karigumba result thoktrabadi National Highway animakte economic blockade chathaba horagani hainasu phongdokhisu hairi loisilakpoina tenma pau khraga mayamna thamjage lamdamsigi sinmising yaifanabagi damakta laingakna e-shram registration card khangalaba sinmising yenthokre Prime Minister Narendra Modi na sinmisingi kanaba pinaba paikhalakliba thabaksingda Manipur miyam saruk yabiyu Chief Minister ngasi Union Labor and Employment Minister of State Rameshwar Teli amadi Manipur gi Chief Minister N Berena saruk yadun Imphal Hotel gi Sangai Hall da Manipur lengang sinduna lamdamasigi khangalaba unorganized beneficiary singda e-shram registration card yenthokre haidi atopa paw manamo BRTF na Manipur gi ngamkhaida lam henjinduna nauna sambal khabagi thabak lona satharamle matam kya gi mamang gi Myanmar ga Manipur ga lona riba Indo Myanmar border ngamkhai gi sayenaba lairiba si nakhai sengna luisindringai saira sida border road task force BRTF na Manipur gi ngamkhai manungda sangsinduna nauna sambal khabagi thabak lona satharamle hairi pausi asina kwak Khulgi khunjak kayadagi phangba pawgi matung inadi haujuk Myanmar amadi Manipur ga lonaba ngamkhaigi sarukta sambal khariba mafamsingda akhanana satuna yengsilubada border pillar marfuga mathoigi sarukta fencing sabagi yotki posing Manipur gi ngamkhaigi sarukta kilometer amarom changsilaga yungsilamba sambal khabagi thabak chathanamle niyam lana Manipur gi ngamkhaida Sangsilaga sambal khabagi thabak ngasi kwaktha khunaugi sarukta border fencing khanabagi damakta dozer sijinaduna leibak temthoknabagi thabak chatharamkhi niyam lana fencing khabagi thabak asi border pillar marfuga mathoi yaugadaba kilometer amaromda ngaire kwakthagi khunjasingna phongdorakpagi matung inadi numit kharanigi mamangda border pillar marfuga mathoi manakta BRTF ki personnel singna fencing khanaba thabak suramba Thengnabadagi miyam sangduna athingba thamki madugi matungdagi haujuk mafam aduda BRTF na thabak subu lakhidre hairi henasu pausna palli atopa paw amaromdana November 13 gi ayuk pung 10 dagi matam Kaktana National Highway number 2 Thingjindaore Manipur lengang na 10 suba amadi 13 suba IRB rifleman candidate tising tarukasani gi yangkai lawnaba recruitment process luisin bidaba sina yamlaba candidate kyagi punsida ningana hale Kera khana lengakta haizanon jabada tabidre haina all Manipur Hill area 10 and 11 IRB candidate 2019 gi president awangsi laisi PM amadi secretary and khongsai ani na puna press ta thadorok pasirol amana supali atop pawmana MIC na SPIO MPSC da lising taraga taretka saniga yangkhai RTI applicant da reply pirakpa thengbagi damakta pe taunaba haikre hari Manipur Information Commission MIC na SPIO Manipur Public Service Commission da direct okre madudi RTI applicant lising taraga taretka saniga yangkhai pe taunabagi damakta under the Right to Information Act information sought tauba replying taubada numit humfuga mapani thengtabagi damakta RTI applicant hairiba lupa lising taraga taretka sanigi yangkhai asi pe taunaba directed taukhibani hainasu source asina makhatana palli hairiba case file asi ngangom Hari Kumar Singna MIC da torakpani aduga Manipur Public Service Commission MPSC da RTI query sought taubane dubu pending leibadagini so hairi Hairiba Angom Hari Kumar Singna maki RTI application si tang taraga taruk tha taret English inganiga kunda SPIO MPSC da file torakpani aduga maki under the section 6 clause 1 of the RTI Act 2005 ki makhada
mak information sing seeking taurakpane su haidi amasu mahana seeking taurakliba sina hairiba English singaniga taraga mapanda engineering department of pangthokiba section officer gi recruitment examination maki answer script personally examine tawjage object tawjage habni su haidi RTI application asi tha ani hena receive tawraba matungda SPIO MPSC na proper parts amasum reply natragana information laktabadagi ni su haidi hauji ko inadi mem paus matang asa lusinjarage amasum pathokchagi du soikiba lankiba kya yaursu mem ngakpigani matam matam gi maruibi pausing leptan update pijarake ni su channel asigi maikedi gi thamjare. Thank you.